ngasi numida wairam phongkiba tongan manipuri sifongsingi amasum thokiba thawdo wathoksingi maru oiba I pausing khongga saraga manipur top channel gi maikeri gi myam thamjigi ahanbada tare suba student olympic national games ta saruk yarugudaba sanarosing imphal thadokre hi asigi september taraga taretagi taraga mapan fawba haryana gi rota pangthokadaba tare suba student olympic national games 2020-2021 saruk yagadaba your team among ngasi lang thabal lep makha lekai da leba sumthang sanapungdagi lakliba kumza english inganiga kungani thoida pangthokadoriba state assembly mikhal da nauriya pakhanglakpa kendra da bjp gi ticket mikhal thengnagadoriba soraisam ongbi sagolsem kb na lamthakre amasum lamthabigi thoramadu sumthang sanapungi mapu soraisam gobin amit manipur attended Olympic Association gi working president Santos Mangangsa Manipur team gi team manager Isat Ali Maibam coach Niranjoy Nisingmu miyai kyana lusingduna lamthaki Manipur team gi sanaroi sanigo humphulom na game asida football badminton table tennis na singba masana kyara sarug yarugani hanisu pawsina su phongdorakli atopa paw amana graduate teacher gi result athubuda haidokpio Handak Department of Education is na sayisi gi August taragamari da graduate teacher gi written test exam lauki badu athuba matamda haidok pinaba mari leinaba authority da appeal tarokli exam gi result haidok matamda yamna transparency leina haibadi candidate khudingma ki written exam da phangkiba marks singdu local newspaper singda amadi electronic media da hana phongdokpiba tangai fade loinana candidate singna natragana candidate amana fangliba mark asi yaningde haibada recheck toba yabagi ayaba pbu haina graduate teacher appearing candidate 2021 gi jeribam thawbal kaksing kangpokpi bisnupur tamenglong amadi none district singi convener singna punu khuyek piduna thadorakpa serial amada su phongdorakli amasum serial sinai tuan district gi apply tarokliba candidate singi local reference pebina ba haizari maramni notification district specific and non transferable haiba wapam mayek singna pali maramadno department of education is the district wise merit basis thidokpiu loinena housing parliament lenga election gi code of conduct laktringeda transparency leina result haidoknaba mari leinaba authority singde instruction pebio hainasu pawsinasu makhatana phungdorokli atopa paw amana members singi pitokpham thokpa senpham pitoklamdana langai gi provider lotkhre langai scheme group ki manga subudagi nipan supa phase phawgi members singda pifam thokpa senpham sing pitoklamdana langai gi provider Talib Arun Kumar Lokre Makpu Thiduna members singi phampham thokpa senpham sing phangana na bohona bada mari leinabana mating pangbiu haina langai scheme group ki members singi mikedi gi su phongdorakli ngasi manipur press club da pangthokipa pawgi mifam amada langai scheme group ki member amana ama oiriba langoljam ebi yaimana hai langai scheme asi phase 1 digi 8 fawbalei amasum sayol goina lupa sama madi lupa sani khai Mari super phase phawbigi loikre kumza english inganiga taraga mapan gi february kundagi langi scheme asisu close toksinkre manga subudagi nipan suba phawbigi sale di pithoktana lairi scheme asi sayol yoina lupa samadagi sani phawbo holi pifam thokpa senpham sing pithok pidana laire adubo langai asibu yoriba miyamnadi group ki members sing asida pressure pirakli kumza english inganiga taraga nipan gi english inganiga kungi mars phawbo Hunkiba members singi apunba senpham pitoklamdana langai gi proprietor odiba Talib Arun Kumar Elis Amudon sei nifugumapan asi lotkre news ekon gi office su thong lonkre nongpok sanjen bamda leba laikai da mari imung manungda Talib Arun Kumar ga unanaba se thare adobunga siphawa unaba phangdana leire Talib Arun Kumar bu thiba ngamnabagidama mari leinaba organization amadi sarkar na miyeng sangbiyu amadi Talib Arun Kumar gi mathakta Kongjang kaya su makhatana sangsin kigani hainasu pawsina su makhatana phungdorakli atopa paw amana Taliban wangangloi Zabi Ulahana Mujahid ki Angankpa Wari Taliban singna Afghanistan khudum chanchindringai gi mamangda Taliban gi wangangloi Zabi Umalahana Mujahid ki Angankpa Wari Taliban singna Afghanistan khudum chanchin dringai gi mamangda Taliban gi wangangloi Zabi Ulahana Mujahid ki Angankpa Wari Taliban singna Afghanistan khudum chanchin dringai gi mamangda Taliban gi wangangloi
Muni hitna sahi kunsupna US amadi Afghan forcing gi mamangda ifong fongna asama misam amagi saklon lauduna mak masagi asengba saktam lotuna lairamle wafam asi Taliban gi wangang loisina paumi singa akhanana unabagi thorom amada phungdokhibani hari pausina hai Zabi ulaha mujahid hariba ming asi asengma ming mahaki asengma ming natabagum miyamna khanari misak aduna kuiraba matam asi US amadi Afghan gi forcing na akan mamongda ngak senduna lerakhiba Kabul da ifong fongna leiduna makna satningba mafamda misam amaga sap manana sathok chasin tokhi hari makki matengna Taliban singna Afghan amadi US ki mayokta aronba pausing lawbu yauna makhal kya gi thabak tawbigi khudong chapa phangki hainasu pausina su phungdorakli atopa paw amana Taliban gi co-founder Abdul Ghani Baradar leikhidre haba paw aranmani hawkiba numit khara sida Taliban singi manungda thokpa khuthoknabagi thawdo amada Taliban gi co-founder Abdul Ghani Baradar leikhidre haina social media da sandurakiba paw du aranmani haina mak masamana audio message ama thadokuna khangalakpaga loinana pausi singna maki maramda fake propaganda tawre so haikhe ngasi thadurakiba audio message aduna mahna hai pausi kharada makbu khat kani haina phongnarakiba pau sing adu fake propaganda ni ayak hauzik khingli amadi haksang fana lady so haikhe ma hauzik trip amagi damak satli mafam aduda mak amadi maki khungbu sing asoi angam yauduna lady haikhe Panwa yabri haukiba numit nini ki mangda mulaha Muhammad Hassan Akem ki deputy Abdul Ghani Baradar Taliban faction singki marakta khut thona bagi thawdo amada laikhidre haina pausi singna phongnar khibani hainasu pawa man makhatana phongdorakli atopa pawa manamo Lionel Messi na FIFA 2020 rating gi mako oire hari handakta nauna thokpa FIFA 2020 rating da Barcelona dagi PSG da sakhiba Lionel Messi na khwaidigi makokta laikre Bayern Munich ki striker Robert na anisuba mafam kanma ngamkhibaga lonena Messi gi matam kuina gi mamangdigi rebel oiduna lakliba Manchester United ki Cristiano Ronaldo na ahum subada leire amaromda Messi ga club amatada punna sanaminariba Kylian amadi Neymar na mari suba amadi manga subada leiduna Manchester City ki midfielder Kevin De Bruyne ki hek mathangda laikre hainasu pausna makhatana phongdorakli pausu lusilakpoina Manipur gi maroiba paungtang memna hapsaramge India gi asoba exam sing mitai mayik na thaba yahangadari Hindi lon su tamsi irol su yokhatsi lon khudimak haijenba tamsinba mangjab leite education minister India gi asoba exam sing na mitai mekta thaningba singna thaba yana belenga na thorang pekhali haujung Manipuri Hindi lon su yamna mathau tare aduna aiko Hindi lon su haijensi tamsinsi lol khudimak tamsinbada aiko da mangjab karisu leite haina education minister S Rajan phongdokre hairi Hindi Teachers Training Institute amadi Hindi Teachers Training College na punasinduna DM College campus ta leba Hindi Teachers Training College pangtokpa Hindi Diwas 2021 gi thoramda saruk yakhiba Minister Rajena makhatan hai India gi asobe exam singda mitai mayekna thaningba singna thaba yanaba Manipur Legislative Assembly gi mifamda puthoktuna pass tawna bo honagane Manipuri lon khakta natana Hindi lon su aikoina tamsinba haijinba mathau tai Hindi lon haujik Manipur su yamna mathau tare Minister na hai Hindi lon India gi tongan mafam de sappada lon asi khangdaba yadaba lon oiri masida natana Manipur su yamna maru oiba lon am oiri Manipur de laidiba tongan ba lon sing asigi maru oiba sisu aikoina na thaiba sumde haina pau sina su makhatana phongdorakli Classes 11 amasum 12 science students sing yamna kanagadaba pawma Vector Twitter's impalna COVID license manung sida yamna top service haibadi online only tuition for class 11 and 12 science ki offer tawjari mayamna apama subject khanbirakana yawbi khudong sabasu tutorial asina pizadi ahobi goina physics amasum chemistry subject na haujagani amasum mathematics amasum biology classes singsu athubada hapsarakani yamna qualify oiraba teachers haibadi sahi maridagi tara fawi experience lairaba oja singna takpigani class amada maximum satra kunga manga khak oigani athubada makhada pizariba details contact number asida paw fawi amasum video asigi description asum yam hapsaramge